अहानबदा मरोइबा पाव होम मिनिस्टर गोविंदास कोंथौजमना यूनियन होम मिनिस्टर अमित शाह उनखरे खुरुमजरी Istv Manipuri Pambining Tabiriba Pumnamakpu Taram Nokchari Pau Sandokna Pizari Tronglaubi Thaudoktage State Asida Irang Ama Chauna Ladingai Cherak Asida Home Minister Govindas Konthauzam Nangarang Union Home Minister Amit Saha Unaduna Law and Order Gi Fibam Yengshin Kre Unabado da Housing Oriba Security Gi Fibam da Midyeng Thamduna Irang na Shokhalaba Mafam Shing da Mahosha Gi Fibam da Hanjin Hanaba Laukhatpa Khongthang Shing Khanaki State Asigi Miyam Gi Apamba Ngakpana Loin Ngakpaga Loinana Santi Hena Lehenana Laukhat Liba Thavak Shing Puthoktuna Khanaki Mifam Kanakiba Mifam Nihaina Govindasna Singthari State Asigi Law and Order Ngak Naba Madihena Chaukanaba Center na Midyeng PB Bagidamak Apen Basu Fongdokli Chahi Kuningi Leptana Pangthoktuna Lakpa April Tarago Humdoi Athobashingi Nume Thangmai Van Cherau Ching the Laiba Athobashingi Kubam da Haikat Legat Tamduna Pangthokli Family Committee for Observation of 13 April na Shinduna Pangthokliba Thauram Adu Amukogi President S Sanjoina Dub Thaumai Chukhatuna Hogdoke Amadi Lamdam Ashigi Folk Shaishakpa Saisakpi Amadi Huyen Lanong Thang Tagi Kangbu Singna Folk Ishay Amadi Thang Tagi Oiva Shelusupi Ke Ayupung Taruk Tagi Haukiba Hai Lay Katpa Aduda Lamdam Ashigi CSO Mahiroi Lupki Thongmishing Nasaru Yaduna Amadi Lakliba Miyam Adu Red Cross Society Gi Thongmishing na Mating Pangke Thauram Gamari Lainana Observation Committee Gi Member Kontrakpam Medhana Thauram Ashi Pangthok Nabagidamak High Court Amadi Manipur Lengak na ayaba piba sinungay lamdam asida layriba furup khudingmak na saruk yabiyu numidangi matamda lamdam asigi yumthong khudingi getsu mairakat piyu haiki लेगिद्रबा मोय मापन गी इमु मनुंगना अखोय सही खुदिंगी पांगथोरपदो मसीसु आइदि लेबाकी इरांगसिगी मरक्ता अखोयगिसु तौदे यादबनिना लेगिद्रबा अंगांग अनिदुसु अखोयगी फैमिलीगी माइकैदेगी अवाबदा सरुग याजरी अदुबु अखोयगिसु तौदे यादबनिना सही खुदिंगी 13 एप्रिल लाइना लाक्तना ngasisu mayam पुनमंगना जाति जाति खाइदना
ayuk pung taruk tagi pung mari phauba haikat lekat tamba mayam punamak lakpiri jat bijat khaidana amatta oina haikat lekat tamba lakpiyo ingna jikna laigidraba athoba singi khubamda haikat lekat tamba se tahi khudingi pangthokpa tumaina handak su mapung phana akoi mayam amatta ni haibado utlaga utminnaraga akoi hai laikat pase tawmina se akoi mayam gi asoi angam yaudana sarkar na hai ko na ayaba bibidana pung taruk tagi mari phauba atat akham leitana hajik laiba sumaina mayam punamaksu haikat laikat tamba lakpiyo family side tagi haijari aduga horen nungdangda indong khudingda thonganda maira amamamtang athoba singdo dugi akoi mayam su lehauri moina mingchat uroki lamba dumaina akoi ju noi gi damakta akoi leiri haina kondhongda maira amamamtang ngasi katpiyo petitioner side tagi si haijari lakpiri ba punamaksu akoi gi family side tagi ikok nonjari Tronglaubi thodokpa yaningdaba phongdoktuna haingang makha leikai model club amadi haingang makha leikai meira paibin sinduna miyamgi oiba meiragi khongchara ma haingang police station gi akoibada chatkhre khongchara duda tronglaubi gi angang hatpagi thodok yaningde athubada mara leiba sing phaduna logi oiba chairak piu manipur gi saktam kaibi yaroi haiba kholau sing lauki Tronglaubi da kuki narco terrorist na bom kaptuna pikliba machin manau ani hat kiba thodokta mari leinaba yamari leinana young pila union amadi sagolban maino leirak apunba maira lub ani na khusam naraga sagolban maino leirak ta candle katpaga loina na minute ama tumina leiduna ikai khumna bu utkhre Yaifa Thaurang Club Okram Chuthek amasung Maira Pai Bishingna Tronglaubi thodokta leikidraba singda Maira katuna ikai khumnabu utkhre angang hatpa yaningde Manipur gi apunbagi saktam kaiba yaroi mara leba sing phaduna chairak pigadabani haina lauki Mira, mo wala mo sa photo de. Paugi marak thana tema brema tang lagusari Sigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Tada! Yung magigano, alam mo tamo, sige yung say, next time tinacheksin na laksi lagat tamo ka ba ni Ned? Tada lang si, juhar habaga am takidar bo. Asum na, mayam na machalbog na option lugum, basige yung masilub, aso yung anto ka dapat agi, next time tina na optionli. Next time juhar habating matok na nabasim mani. Zaman cek mo isi na mana, concrete katok na tina ba matanda, kapang amuk na hengal adli. Next time strength is in the quick. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break mato mukahana taram nok chari loina na loshilakpada maroiba paw mukahana pizari Home Minister Govindas Konthau Jamna Union Home Minister Amit Shah Unakre. Hosi Pavgin Ice Min Pizza Manipuri Pau Matang Solution Jari Viding Tabiri Bapum Namak Po Mukana Kurum Jari.